May ahumdagi hauna lamdam asida tholiba irang asigi marakta haukiba June gi tarukta Mitai Lipungi luchingba Mayengbam Pramot Chan chahi yangkhai gani thoi apopa M Gauramangol Chingmairong mamang lekai da leibana The Wire gi senior journalist Karan Thapar da pikiba interview amada tongan ba kanglu furup singi marakta nuksinadaba thokhanba yaba wafam sing fongdoi haibagi charge ta Churachandpur PS na laukhatkiba case amaga mari leinana Chief Judicial Magistrate Churachandpur na non-viable arrest warrant issue taurapagi mayokta M Pramot Chana High Court of Manipur da red petition ama file tawduna wakat kre loinana wamha ki civil right petition adubu ngarang High Court of Manipur gi justice ahan them bimol gi bench na laukatuna khanaraba matung respondent singda cherol mari gi manungda Chayol Marigi Manungda Paukum Pirakadaba noticing issue Taukibaga Loinana petitioner na prayer Taurakiba interim order gi Khananabagi Damak December Tarukta case si Amukhana list Tongnaba Kangan Kibaga Loinana Hari Banumid Asi Faubagi Manungda High Court of Manipur gi Ayaba Yaudana Mahapu Faba Yaroi Amasung Churachandpur gi CJM gi court Kahanaba Hotnaba Yaroi Haibagi direction Pikre Panbayabadi M Pramot Chana court Wakalagliba Aduda Police na Mahapu case asida lana jingsinuna maral sire haiki aduga case asi mahaki mathakta laukhatle haibagi matangda khangalakkiba leite amasung samon amatasu respondent singe maikaidagi fangkiba leitri haiki loinana case asi kanagumba mioi kharagi aningba apambagi matungina laukhatpani haiba wafamsu court ta fongdokhe